ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛꯅ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯧꯕꯨꯛ ꯆꯠꯄ, ꯂꯧ ꯈꯨꯂꯪ ꯆꯠꯄ ꯂꯩꯍꯥꯎꯍꯩꯒꯤ ꯀꯥꯡꯕꯨꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯂꯧ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ꯫ ꯂꯧ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯁꯨꯒꯗꯕ ꯊꯕꯛꯇꯤ ꯌꯥꯝꯅ ꯂꯩꯔꯤ ꯄꯣꯠꯅꯤ꯫ ꯃꯈꯣꯏ ꯂꯧ ꯂꯤꯡꯕꯤ ꯃꯈꯣꯏ 6ꯃꯨꯛꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯍꯥꯎ, ꯇꯔꯨꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯀꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅ ꯂꯩꯔꯤꯕ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, "ꯀꯔꯤꯅꯣꯅꯦ ꯍꯟꯗꯛꯀꯤ ꯂꯧꯀꯣꯜ ꯑꯁꯤꯕꯣ? ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕꯖꯥꯠꯂꯣ?" ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅ "ꯀꯔꯤꯕꯨ ꯍꯥꯏꯅꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯔꯨꯅꯤꯅ "ꯍꯣ, ꯀꯔꯤꯕꯨ ꯑꯣꯏꯅꯤꯒꯦꯅꯦ, ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯁꯤ ꯃꯤꯅ ꯇꯝꯅꯩꯗꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯈꯪꯗꯦ꯫ ꯍꯣ, ꯉꯍꯥꯟꯅꯦ ꯇꯥ ꯇꯦꯝꯕꯒꯤ ꯃꯤꯁꯤꯗꯣ, ꯃꯗꯨꯗꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯖꯥꯜ ꯍꯥꯏꯕꯔꯥ ꯀꯔꯤꯅꯣ, ꯃꯗꯨꯅꯒ ꯃꯔꯣꯜ ꯑꯃꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯦꯗꯅ ꯍꯥꯏꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯈꯪꯖꯕꯗꯣ ꯃꯊꯪ ꯍꯥꯏꯔꯛꯏ꯫ "ꯍꯣ, ꯉꯔꯥꯡꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯅꯤꯂꯆꯟꯗ꯭ꯔꯗꯣ, ꯃꯥꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯀꯔꯤꯅꯣꯃ ꯎꯏ ꯍꯥꯏꯗꯅ ꯂꯧꯕꯨꯛꯇꯒꯤ ꯆꯤꯡꯈꯠꯂꯛꯂꯒ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯕꯗꯒꯤ ꯃꯥꯏꯕ ꯀꯧꯔꯒ ꯊꯧ ꯇꯧꯕꯗꯒꯤ ꯐꯈ꯭ꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯁꯨꯝ ꯍꯥꯏꯅꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯅꯨꯃꯤꯠꯀ ꯇꯥꯁꯜꯂꯛꯄꯅꯤ ꯄꯔꯞ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ, "ꯉꯁꯥꯏꯗꯒꯤꯅꯦ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯋꯥꯗꯣ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯉꯤ ꯄꯣꯠꯅꯤ꯫ ꯂꯧꯕꯨꯛꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯛꯂꯒ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯌꯧꯔꯛꯂꯕꯅꯤꯅ ꯍꯥꯏꯕ ꯌꯥꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦꯍꯦ ꯂꯩꯍꯥꯎ, ꯅꯪꯅ ꯉꯁꯥꯏꯈꯩꯗꯤ ꯋꯥꯒ ꯂꯥꯡꯒ ꯏꯂꯥꯡ ꯂꯥꯡꯗꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯉꯔꯥꯡꯗꯣ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯍꯥꯏꯒꯗ꯭ꯔꯥ, ꯇꯥꯗ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯧꯔꯤꯌꯥ ꯌꯥꯟꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯂꯧꯔꯤꯌꯥ ꯌꯥꯜꯂꯤꯉꯩꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯂꯧꯔꯤꯌꯥ ꯌꯥꯟꯕꯗꯧꯅ ꯆꯣꯞ ꯇꯧꯕꯤꯗꯅ ꯍꯥꯏ꯫ ꯃꯗꯨꯗ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯕ꯫ ꯑꯗꯨꯗꯒꯤꯗꯤꯅꯦ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯂꯧꯔꯤꯌꯥ ꯌꯥꯟꯕꯒꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯕꯤꯗ ꯌꯨꯝꯗ ꯄꯔꯞ ꯀꯥꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯨꯝꯗ ꯀꯥꯔꯛꯄꯗꯅꯦ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯕꯤꯗꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ꯫ ꯃꯗꯒꯤ ꯃꯥꯅ, "ꯀꯩꯅꯣꯅꯦ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯂꯧꯕꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯧ ꯂꯤꯡꯕꯋꯣ ꯀꯔꯤꯌꯣ ꯂꯩꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯖꯥꯠꯂꯅꯦ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩꯔꯒ ꯌꯦꯡꯂꯨꯕꯗ ꯏꯁꯤꯡꯒꯤ ꯃꯃꯤꯗꯅꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅꯦ ꯂꯦꯞꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯏꯁꯤꯡꯒꯤ ꯃꯃꯤꯗ ꯎꯔꯕ ꯖꯥꯠꯅꯤ꯫ ꯃꯗꯒꯤꯗꯤ ꯈꯨꯗꯨꯞ ꯊꯥꯗꯅ ꯑꯃꯨꯛꯇꯣꯏꯕ ꯂꯧꯄꯥꯛ ꯃꯌꯥꯏꯁꯤ ꯁꯝꯂꯒ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯅꯤꯗꯅ꯫ ꯃꯌꯥꯝꯅ ꯀꯩꯗꯧꯔꯦ ꯍꯪꯂꯨꯕꯗ "ꯕꯨꯠ ꯂꯩꯔꯦ" ꯍꯥꯏꯗꯅ ꯂꯥꯎꯔꯝꯃꯦꯁꯅꯁꯨ ꯍꯥꯏꯔꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯌꯧꯔꯛꯂꯒ ꯑꯩꯒꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯧꯔꯛꯂꯦ ꯍꯥꯏꯔꯦꯔꯒ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯗꯒꯤꯗꯤ ꯈꯖꯤꯛꯇꯒꯤ ꯆꯨꯔꯣꯟ ꯄꯥꯔꯣꯟꯗ ꯑꯣꯟꯊꯈ꯭ꯔꯦꯗꯣ꯫ ꯃꯗꯒꯤꯗꯤ ꯃꯥꯁꯤ ꯊꯔꯣ ꯑꯣꯟꯅ ꯂꯩꯃꯥꯏ ꯑꯁꯤꯗ ꯅꯣꯛꯄꯒ ꯂꯥꯡꯕꯒ ꯑꯃꯨꯛꯇꯣꯏꯕ ꯃꯍꯥꯅꯤ꯫ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯅ ꯂꯧꯕꯨꯛꯇ ꯀꯨꯝꯅꯔꯨꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯒ ꯆꯦꯟꯈꯠꯈꯤꯕꯗꯨ ꯎꯕꯗꯒꯤꯗꯤ ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯟꯁꯤꯅꯒ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯩꯅꯣꯝꯃꯒ ꯍꯥꯏꯅꯔꯒ ꯂꯩꯕꯒ ꯍꯥꯏꯗꯅ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯏꯕ ꯀꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯥꯏꯕ ꯀꯧꯔꯨꯔꯦꯗꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪ ꯌꯦꯡꯂꯛꯄꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯍꯟꯊꯔꯛꯇꯅ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯌꯦ꯫
ꯉꯁꯥꯏꯗꯒꯤ ꯂꯩꯍꯥꯎꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯂꯩꯍꯥꯎ ꯏꯁꯤꯡꯗꯒ ꯃꯃꯤ ꯇꯥꯕꯖꯥꯠꯂꯣ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯍꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯃꯁꯝ ꯃꯅꯥꯒꯗꯣ ꯏꯐꯥ ꯐꯥꯔꯒ ꯅꯨꯄꯥꯅꯤ ꯍꯥꯏꯔꯤꯅꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯂꯧ ꯀꯨꯝꯕꯁꯦ ꯈꯔ ꯉꯟꯅ ꯀꯥꯔꯛꯁꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡ ꯂꯥꯎꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅ ꯆꯠꯂꯣꯗ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯂꯤꯁꯤꯕꯨ ꯀꯩꯗꯧꯖꯔꯨꯅꯤꯒꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯣꯝꯗ ꯀꯥꯟꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯕꯗ ꯂꯇꯥ ꯁꯅꯥꯒꯤ ꯏꯃꯨꯡꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯗ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ ꯑꯁꯤꯗ ꯍꯟꯗꯛ ꯀꯩꯅꯣꯝꯃ ꯊꯣꯛꯏ ꯍꯥꯏꯗꯅ ꯀꯩꯅꯣ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯊꯧꯖꯥꯜꯅ ꯈꯨꯝꯃꯤ ꯍꯣꯏ ꯉꯥꯡꯅꯕꯅꯤ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯀꯩꯗꯧꯖꯔꯨꯅꯤꯒꯦꯅꯦ ꯃꯇꯝ ꯑꯗꯨꯗ ꯂꯇꯥ ꯁꯅꯥꯅ ꯀꯔꯝꯍꯥꯏꯅ ꯈꯟꯖꯤꯜꯂꯨꯔꯣꯏꯗꯧꯔꯤꯕꯅꯣ ꯂꯧꯀꯣꯟꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯕ ꯆꯠꯄ ꯂꯧꯔꯤꯕꯁꯤꯡꯅꯁꯨ ꯀꯔꯤꯅꯣ ꯈꯔ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯧ ꯀꯨꯝꯕ ꯉꯝꯃꯔꯣꯏ ꯀꯅꯥꯅꯣ ꯈꯔ ꯅꯦꯛꯂꯣꯗꯅ ꯍꯥꯏꯔꯝꯃꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯂꯩꯍꯥꯎꯗꯨ ꯎꯅꯔꯨꯕꯅꯤ ꯃꯥꯅꯅꯦ ꯍꯧꯖꯤꯛ ꯂꯧꯐꯝ ꯈꯔ ꯄꯥꯏꯔꯤ ꯃꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤꯗꯣ ꯄꯥꯏꯔꯒꯦꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯥꯅꯁꯨꯅꯦ ꯂꯧꯀꯣꯜ ꯑꯗꯨꯗ ꯇꯧꯍꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯇꯦꯝꯕꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯊꯪ ꯇꯧꯔꯛꯄꯅꯦꯗꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯨ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯉꯥꯡꯈꯩ ꯉꯥꯡꯉꯒ ꯑꯩꯒꯤ ꯄꯥꯕꯨꯡ ꯇꯦꯝꯕꯗ ꯑꯣꯟꯊꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯦꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯃꯤꯡꯆꯠ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯡꯅꯅꯕ ꯊꯕꯛ ꯈꯔꯕꯨꯗꯤ ꯇꯧꯔꯝꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦꯗꯅ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯀꯣꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯕꯗꯅꯥꯝ ꯄꯤꯕ ꯏꯖꯠ ꯂꯩꯈꯥ ꯇꯥꯅꯅꯕ ꯍꯦꯟꯅ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯔꯥ ꯈꯜꯂꯤ ꯈꯨꯝꯕ ꯉꯝꯃꯔꯣꯏ ꯉꯥꯡꯕ ꯉꯝꯃꯔꯣꯏ ꯁꯤꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦꯀꯣ ꯃꯇꯝ ꯑꯗꯨꯗ ꯂꯇꯥ ꯁꯅꯥꯅ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯐꯅꯕ ꯇꯧꯁꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯂꯧꯕꯨꯛ ꯂꯧꯊꯤꯡꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯌꯦꯜꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯤ ꯈꯨꯗꯤꯡ ꯇꯝꯅꯔꯤꯕ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕ ꯉꯥꯎꯍꯜ ꯐꯩꯍꯜꯂꯤꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯌꯨꯝ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯤ ꯍꯦꯛ ꯄꯜꯂꯤ ꯌꯨꯝꯒ ꯌꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯍꯣꯏ ꯀꯃꯥꯏꯅ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯣꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇꯨꯕు ꯀꯔꯝꯍꯥꯏꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯅ ꯍꯦꯟꯅꯅꯦ ꯋꯥꯊꯣꯛ ꯑꯣꯏꯅꯅꯕꯅꯤ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯑꯗꯨꯗ ꯂꯇꯥ ꯁꯅꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯥꯔꯣꯅ ꯈꯪꯗ꯭ꯔꯦ ꯅꯣꯏꯒꯤ ꯇꯥꯆꯧꯅꯁꯨꯅꯦ ꯀꯔꯤꯅꯣ ꯈꯔ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯃꯥꯗꯤ ꯅꯨꯡꯇꯤꯒꯤ ꯈꯨꯗꯤꯡꯒꯤꯅꯦ ꯗꯨꯛ ꯀꯦꯟꯗꯜ ꯀꯠꯊꯣꯛꯄ ꯍꯦꯛ ꯆꯠꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡꯗꯨꯅꯅꯦ ꯌꯨꯝꯗ ꯀꯥꯔꯛꯇꯅꯕ ꯍꯥꯏꯗꯅ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯈꯪꯗ꯭ꯔꯦꯗ ꯏꯇꯩ ꯃꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯌꯥꯝꯅ ꯊꯥꯖꯕꯅꯤ ꯑꯩꯗꯤ ꯃꯁꯤꯗ ꯀꯌꯥ ꯊꯥꯖꯗꯦ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯥꯎꯊꯣꯛꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯑꯩꯁꯨ ꯀꯌꯥ ꯂꯝꯕ ꯇꯥꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯆꯥꯛꯁꯪꯁꯤꯗ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯀꯥ ꯃꯅꯨꯡꯗ ꯇꯥꯒꯦꯅ ꯇꯥꯔꯤꯕꯅꯤ ꯍꯤꯡꯁꯥꯞ ꯑꯃꯇꯪ ꯍꯣꯠꯐꯝ ꯈꯪꯗꯦꯅꯦ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯗꯨꯛ ꯀꯦꯟꯗꯜ ꯀꯠꯄ ꯆꯠꯂꯤꯕꯗꯨ ꯆꯠꯅꯤꯡꯗꯅꯒ ꯆꯠꯄ ꯅꯠꯇꯦ ꯁꯤ ꯊꯋꯥꯏꯁꯦ ꯁꯤ ꯈꯨꯕꯥꯛꯁꯤꯗ ꯍꯥꯞꯄꯒ ꯆꯠꯂꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯇꯥ ꯁꯅꯥ ꯏꯇꯩ ꯅꯪꯒꯤ ꯊꯥꯖꯒꯟꯗꯕ ꯅꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯁꯤ ꯃꯥ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯆꯠꯍꯟꯁꯤꯗꯅ ꯑꯩꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯠꯄꯗꯨ ꯀꯌꯥ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯇꯥꯆꯧ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯗꯨꯛ ꯀꯦꯟꯗꯜ ꯀꯠꯀꯗꯧꯔꯤꯕꯅꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯃꯔꯝꯕꯨ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯇꯥꯔꯝꯂꯒꯅꯤ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯕꯨꯡꯗꯨ ꯃꯤꯡꯆꯠ ꯊꯤꯕꯗꯤ ꯄꯥꯝꯗꯕꯅꯤꯅ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯅꯩꯔꯒ ꯂꯩꯔꯦ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯗꯨꯛ ꯀꯦꯟꯗꯜ ꯀꯠꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ
yum lomda sodanamaki karaklagani mahakna yum taba lambidu mahak hojik ningsingdabadagi mahak leiribani karigumba yum taba lambidu mahakna hek khangkhibada yum lomda oina karaklagani hairibani maramaduna aisu du kendal kathoklibani ne adumna hairko thawjal noklaga kadai dagi khomdil luraga liriba pawni tasogidubo natini hawjike matam masidabu but pret timulai muka kaidana adagi kwak lokol gadana kanana bu thulam libanu ne mine hekta abada but pret ki lefam he maladana hai inauton nang siri bungo ngangna sanabum iya yadi nang gi hauna bi mara yepa gi hauna bu thado we nangbo se haigesi kwak lokon si nang kamdong thon kibuno nang khang kiroi ai haigesi lokol si mangagi matamda kwak lokol haina koromdi lokol asigi maming se ihan hanbata sana lokol koromni bani masire sida thakiba phau lemna mangponti mahai chumna pali bani adubu matam kharki matungdari lofam masida yamna sathiba mini hekta bada thajarodaba thodok kya thokpa horki maram micha chadana phau singsi loinamak turaga naithatlaga hek leramba madagi di thanghodana kari guma matamda mai hekta sakthi khibugumba mathang thokpa horki masidagi di khanghodana aikhoina maiba maibi yenglubadadi mafam masida kana gumana lai thajunduna hariba lawsing phosing si manghan takanna tawribani aduna mafam masida leiriba lawsing phosing si atupa laikai gi misingna lofam masi pambadagi manghan takhallaglibani haidana leifau toraki masidagi di laikai mayam hauduna atopa laikai adu chatki aduga yamna kanna khanaki asumna khanaraba matungdagi di adumaina mai chakpagumba kedobasi tawkhidre madugi matungda tawrakhibasi aikhoigi lokol asida kwak sangu pairaktuna hekta lobuk sinangbu kwakna pungmu mu banidana madudagi di kwak singsina aikhoigi thariba mahi barong singsi loina chakhalakpadagi di mayamna kwak lokol haina kaukhibani matamada aikhoina hatkhiba kwaksi yam khrapajan kwak masing thibu pungamoine asumna tawduna aikhoina kwaksi tap tana halaba matung kwak singna su aikhoibu manghan takananaba aikhoida honaba aikhoina ama kwak hatnaba honaba asumna kwak ka aikhoiga lanthingna khiba thodok ama leikhi adubo aikhoina kwak lokol haidna khangna khibani matamatuta nanga siti pisapi pu chura khangdeda matamdu da isu pangsauti chauri sahi taraga mari manga taruk sumana suramulagani matamadu da isu khangboi khangdoboi babungi bitung ilnibani haidana yamna kanna thabak adu pangthokibani asumna tawduna aikhoina mamai thangdati kwang mayamdu tanthokpa ngamkhidana adigi di mathang samtharaktuna haujikti kwak lokol haidana khangnakhradana sana lokol nga pongchai khrabani matawa sumna chanduna liri wari adu taraga thaujalna phare tacho wana adu yongna hairabanina ai kwak lokol hariba lokol uda ai numit chupama ai hinglekani ai na hingleko matamda karima taroktrabadi tacho wana panghai haijalibani haibisi chumgadoribani aduga mayamda su aina haigani kwak lokol da karima tawti haidana phare tacho pathabiro ai imanaba khara abtu unaruki asum na haramlaga thawjal mapalda parap thoki matam madalata sanana sarkoramda sita kai chalibano hajun lauki adubu thawjal karimta haramdi atum chatkhri mataw asumna tawduna thawjal thongka lomda asum thorakli mahan khwaidigi sauningli but bread timulai mu haiba lei haiba sini mahan khwaidigi sauningli mahagi motadi timulai mu phattaba saroi ngaroi heloi but bread hinchai tambana hastingbasi phunga wari da kari da pangwaw yawbagi wani tasing amadu ki laising adu leibanati haiduna yamna kana yaningribani asumna thawjal do wakhal amada mangduna chatlaga leiringai mahagi mamanaba priyo amadi naresh thenari matam madda naresh amadi priyona thawjal nangdi kadai chaluribunu ne aikoi yumda hanjalaga yan changribani lao changasi lao asumna hairakpada thawjalna priyo amadi naresh ti yingduna hairi nakhoibu kadai chaluribunu
ꯅꯣꯏꯗ ꯋꯥ ꯑꯃꯇꯕꯨ ꯍꯪꯒꯦꯅꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯑꯁ ꯋꯥꯈꯜꯅꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯅ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯃꯤꯒꯤ ꯃꯨꯠ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ ꯍꯥꯏꯕꯗꯨꯗꯤ ꯏꯕꯨꯡꯉꯣ ꯕꯨꯠ ꯃꯀꯣꯟꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯃꯗꯨꯗꯩꯗꯨꯗ ꯃꯤꯒ ꯆꯪꯕꯕꯨ ꯌꯥꯕꯖꯥꯠ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯕꯨꯠ ꯃꯀꯣꯟꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯕꯨꯠꯇꯨ ꯎꯔꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯅ ꯏꯇꯥꯎ ꯑꯩꯗꯤ ꯎꯔꯦꯍꯦ ꯅꯣꯏ ꯎꯗꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯎꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯅꯦ ꯕꯨꯠꯇꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥ ꯄꯤꯛꯄ꯭ꯔꯥ ꯋꯥꯡꯕ꯭ꯔꯥ ꯆꯥꯎꯕ꯭ꯔꯥ ꯐꯟꯕ꯭ꯔꯥ ꯀꯩꯗꯧꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯅ ꯑꯩ ꯍꯥꯏꯒꯦꯁꯦ ꯇꯥꯎꯁꯦ ꯄ꯭ꯔꯤꯌꯣ ꯅꯪꯁꯨ ꯇꯥꯎ ꯊꯧꯖꯥꯜ ꯅꯪꯁꯨ ꯇꯥꯎ ꯉꯍꯥꯟꯗꯣ ꯑꯩꯅ ꯁꯖꯤꯛ ꯐꯥꯟꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯨꯝꯂꯨꯕꯅꯤ ꯂꯧꯕꯨꯛꯇ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯇꯥꯔꯝꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯖꯤꯛ ꯑꯁꯨꯝ ꯐꯥꯜꯂꯤꯉꯩꯗ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯒ ꯁꯖꯤꯛ ꯐꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯀꯅꯥꯅꯣꯅꯦ ꯑꯩꯅ ꯐꯥꯟꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯁꯖꯤꯛ ꯐꯥꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝꯁꯤ ꯂꯧꯕꯨꯛꯇ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯇꯝꯅꯤ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯈꯤꯔꯨꯝ ꯏꯁꯥꯁꯤ ꯂꯥꯎꯔꯒ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯍꯥꯏꯅꯔꯒ ꯂꯩꯕꯒ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯁꯨꯝ ꯃꯣꯏ ꯁꯖꯤꯛ ꯐꯥꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯅ ꯁꯖꯤꯛ ꯐꯥꯜꯂꯤꯉꯩ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯔꯦꯁ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯒꯣꯜꯁꯤ ꯂꯥꯛꯇꯨꯅ ꯇꯨꯡꯗ ꯂꯪꯊꯣꯛꯂꯝꯂꯒ ꯑꯩꯁꯤ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯤꯔꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯅ ꯑꯗꯣ ꯅꯪ ꯀꯧꯔꯛꯏꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕꯗꯤ ꯅꯪꯕꯨ ꯀꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯅ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯂꯣꯏꯅꯕ ꯂꯤꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯤ ꯍꯣꯠꯇꯅ ꯆꯦꯜꯂꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯏꯈꯣꯅꯦ ꯊꯧꯖꯥꯜ ꯇꯨꯡꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯗꯧꯅꯁꯦ ꯍꯥꯏꯔꯤꯕꯅꯣ ꯕꯨꯠꯅ ꯀꯧꯔꯛꯂꯒꯕꯨ ꯑꯩꯈꯣꯏꯅ ꯎꯒꯗ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯕꯨꯠꯅ ꯀꯧꯔꯛꯏ ꯂꯩꯅ ꯀꯧꯔꯛꯏ ꯍꯥꯏꯕꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯕꯗꯤ ꯍꯦꯛ ꯈꯪꯒꯗꯕ ꯀꯅꯥꯅ ꯈꯪꯅꯤ ꯃꯤ ꯑꯣꯏꯔꯝꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯅ ꯏꯇꯥꯎ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ ꯑꯩ ꯐꯅ ꯌꯥꯝ ꯁꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯄꯥꯛꯈ꯭ꯔꯕ ꯂꯣꯛꯄꯥꯛ ꯑꯗꯨꯗ ꯀꯅꯥ ꯑꯃꯗ ꯆꯠꯈꯤꯕꯁꯨ ꯂꯩꯇꯦ ꯂꯥꯛꯄꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯗꯨꯅ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗ ꯂꯥꯎꯗꯨꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯅꯔꯦꯁ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯎꯔꯛꯇ꯭ꯔꯤꯕꯗꯨ ꯅꯈꯣꯏꯁꯨ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨꯒꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯇꯝꯅꯕꯅꯤ ꯇꯝꯅꯕꯗ ꯅꯠꯇꯦꯅꯤ ꯕꯨꯠ ꯄꯦꯠ ꯀꯌꯥꯝ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯜꯂꯨꯅꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯊꯦꯡꯅꯁꯨ ꯂꯩꯔꯨꯅꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯗꯨꯃꯛ ꯀꯥꯔꯛꯎ ꯑꯗꯨꯒ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯛꯄ ꯃꯇꯝꯗꯗꯤ ꯁꯨꯡꯂꯩ ꯂꯩꯕꯤꯔꯨꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯅ ꯌꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯑꯦ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯒꯤ ꯋꯥꯔꯤ ꯅꯈꯣꯏꯅ ꯀꯤꯔꯤꯕꯁꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗ ꯕꯨꯠ ꯊꯣꯛꯏ ꯁꯤꯅꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯑꯩꯈꯣꯏ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯊꯧꯖꯥꯜ ꯅꯪꯕꯣ ꯁꯥꯎꯒꯠꯈꯤꯅꯣꯏ ꯅꯪꯕꯣ ꯌꯦꯡꯉꯨ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ ꯑꯗꯨ ꯈꯪꯂꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯩ ꯌꯦꯠꯂꯤꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗ ꯕꯨꯠ ꯁꯥꯟꯅꯔꯤꯉꯩꯗ ꯕꯨꯠꯅ ꯅꯝꯃꯒ ꯍꯥꯠꯈꯤꯕꯅꯦꯗꯅ ꯃꯌꯥꯝꯅ ꯁꯟꯗꯣꯛꯂꯤꯕꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ BP ꯁ꯭ꯇꯣꯛ ꯇꯧꯗꯨꯅ ꯁꯤꯈꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯆꯒꯠ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯗꯣꯛꯇꯔꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯇꯨ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯍꯥꯏꯕ ꯈꯪꯕ ꯌꯥꯔꯕꯅꯦꯕ ꯃꯁꯤꯗ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯁꯨꯝ ꯊꯥꯖꯔꯒ ꯂꯩꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯅ ꯐꯔꯦꯅꯦ ꯅꯪꯅ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯍꯤꯡ ꯑꯃꯇꯪ ꯂꯦꯛꯑꯒ ꯌꯦꯡꯉꯨ ꯑꯗꯨꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯊꯧꯖꯥꯜꯅ ꯍꯣꯏ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗ ꯍꯌꯦꯡꯃꯛ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯤꯡꯅ ꯍꯜꯂꯛꯂꯕꯗꯤ ꯑꯃꯗꯤ ꯉꯥꯎꯅ ꯐꯩꯅꯁꯨ ꯅꯥꯗꯕꯤꯗ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕꯗꯤ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯀꯔꯤꯁꯨ ꯇꯧꯗꯕ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯂꯤꯕꯁꯦ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯛꯍꯟꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯖꯥꯜ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯌꯨꯝꯗꯁꯨ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇꯁꯨ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ
ꯁꯣꯝꯗ ꯊꯧꯖꯥꯜꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯣꯡ ꯐꯨꯡ ꯉꯥꯜꯂꯛꯄꯗꯒꯤꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯂꯩꯔꯒꯦ ꯈꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯖꯥꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯆꯟꯗꯨꯅ ꯀꯗꯥꯏ ꯆꯠꯂꯨꯔꯦ ꯍꯥ ꯀꯅꯥꯒ ꯑꯃꯨꯛ ꯎꯅꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯧꯖꯥꯜꯅ ꯇꯥꯆꯧ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤꯅ ꯃꯊꯪꯒꯤ ꯍꯥꯡꯆꯤꯠꯀꯤ ꯑꯌꯨꯛ ꯐꯥꯎꯕ ꯀ꯭ꯋꯥꯛꯂꯧꯀꯣꯜ ꯑꯍꯤꯡ ꯂꯦꯛꯂꯒꯅꯤ ꯃꯁꯤꯗꯩꯁꯤꯗ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯅ ꯊꯣꯛꯄ ꯏꯔꯩꯅꯥꯏ ꯉꯝꯃꯟꯗꯕꯗꯨꯃꯛ ꯑꯩ ꯇꯧꯖꯔꯒꯦ ꯃꯁꯤꯗ ꯁꯤꯕ ꯆꯪꯕ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯃꯗꯨꯗ ꯆꯟꯗꯨꯅ ꯍꯥꯏ ꯀꯥꯟꯅꯗꯕꯗ ꯅꯥꯀꯟ ꯊꯤꯅ ꯅꯔꯟ ꯐꯨꯗꯠꯀꯅꯨ ꯀꯩ ꯀꯥꯟꯗꯧꯔꯤꯒꯦ ꯅꯪ ꯃꯗꯨ ꯑꯍꯤꯡ ꯂꯦꯛꯂꯒ ꯄꯩꯁꯥ ꯐꯪꯒꯅꯤꯒ ꯂꯩꯕ꯭ꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯥꯕꯨꯡꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯨ ꯀꯦꯟꯗꯜ ꯀꯠꯊꯣꯛꯂꯒ ꯂꯣꯏꯔꯦ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯥꯀꯟ ꯊꯤꯅ ꯐꯨꯗꯠꯂꯒ ꯀꯔꯤ ꯀꯥꯟꯗꯧꯔꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯇꯥꯆꯧ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯏꯠꯀꯤ ꯋꯥꯐꯝꯅꯤ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀ꯭ꯋꯥꯛꯂꯧꯀꯣꯜꯁꯤ ꯃꯤ ꯀꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯇꯦꯝꯕ ꯍꯥꯏꯕꯁꯤ ꯁꯤꯗꯁꯨ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯤ ꯇꯥꯕꯗ ꯅꯅꯥꯎꯗꯤ ꯈꯣꯏꯗꯧ ꯑꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯅ ꯂꯣꯏꯔꯕꯅꯤ ꯍꯣꯏ ꯀ꯭ꯋꯥꯛꯂꯧꯀꯣꯜ ꯑꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯃꯨ ꯂꯩꯃꯨ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯖꯔꯤꯕꯅ ꯑꯗꯨꯒꯨꯝꯂꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯕꯨꯠ ꯑꯣꯟꯗꯨꯅ ꯂꯥꯏꯔꯤꯕꯛ ꯌꯧꯕ ꯉꯝꯗꯕꯗꯒꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯂꯝꯆꯠꯂꯨꯗꯕꯗꯒꯤ ꯂꯥꯏꯔꯤꯕꯛ ꯌꯧꯕ ꯉꯝꯗꯕꯗꯒꯤ ꯀ꯭ꯋꯥꯛꯂꯧꯀꯣꯜꯗ ꯅꯩꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯑꯍꯤꯡ ꯂꯦꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯀꯅꯤ ꯇꯥꯆꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯑꯍꯤꯡ ꯂꯦꯛꯂꯣ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯁꯨꯔꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯅꯪ ꯃꯥꯡꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯆꯟꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯊꯧꯖꯥꯜ ꯅꯨꯃꯤꯗꯥꯡ ꯑꯗꯨꯕꯨ ꯆꯥꯛ ꯑꯃꯗ ꯆꯥꯗꯦ ꯃꯍꯥꯛ ꯁꯥꯎꯔꯪ ꯌꯨꯔꯪꯒꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯊꯧꯖꯥꯜꯅ ꯈꯜꯂꯤ ꯃꯄꯥꯕꯨꯡ ꯇꯦꯝꯕꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯁꯨ ꯀ꯭ꯋꯥꯛꯂꯧꯀꯣꯜꯁꯤ ꯕꯨꯠ ꯊꯣꯛꯏ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯅꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯣꯛꯄ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯍꯥꯏꯅꯔꯒ ꯂꯩꯕ ꯀ꯭ꯋꯥꯛꯂꯧꯀꯣꯜ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯕꯨꯡꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯧꯀꯣꯜ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯆꯨꯝꯂꯝꯂꯕꯗꯤ ꯐꯩ ꯆꯨꯝꯂꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯊꯧꯖꯥꯜ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯟꯗꯨꯅ ꯃꯍꯥꯛ ꯂꯧꯕꯨꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥ ꯁꯅꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯅꯠꯇꯦ ꯀꯅꯥꯗꯅꯣ ꯅꯍꯥꯛꯅ ꯁꯤꯟꯅꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯕꯨ ꯊꯧꯖꯥꯜ ꯂꯇꯥ ꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯃꯇ ꯇꯥꯗꯦ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯂꯧꯕꯨꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯕꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯆꯟꯗꯨꯅꯁꯨ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯃꯗꯨꯗ ꯅꯍꯥꯛꯅ ꯉꯝꯂꯦꯗꯅ ꯈꯜꯂꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯉꯝꯗ꯭ꯔꯦꯗꯅ ꯈꯜꯂꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯔꯝꯃꯣꯅꯦ ꯃꯗꯨꯅ ꯅꯪꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯃꯗꯨ ꯈꯪꯗꯣꯛꯄꯅ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯇꯥꯃꯣ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤꯕ ꯑꯁꯤꯒꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩ ꯆꯠꯆꯔꯒꯦ ꯇꯥꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯧꯕꯨꯛ ꯃꯥꯏꯀꯩꯗ ꯄꯥꯡꯂꯛꯂꯤ ꯊꯧꯖꯥꯜꯅ ꯑꯗꯨꯝꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯧꯕꯨꯛꯇ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯁꯔꯥ ꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯊꯧꯖꯥꯜ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯂꯥꯏꯃꯨ ꯑꯣꯛꯅꯗꯨꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯤ ꯊꯧꯖꯥꯜ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯧꯒꯤ ꯂꯧꯇꯥꯡ ꯁꯪ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯊꯧꯖꯥꯜ ꯍꯣꯏꯒꯤ ꯂꯧ ꯑꯁꯤ ꯐꯅꯌꯥꯝꯅ ꯌꯥꯝꯂꯤꯕꯅꯤ ꯃꯄꯥ ꯃꯄꯨꯅ ꯑꯣꯈꯥꯛ ꯊꯅꯝꯂꯤꯕꯅꯤ ꯑꯗꯨꯒ ꯊꯧꯖꯥꯜꯅ ꯍꯧꯖꯤꯛ ꯂꯩꯒꯗꯧꯔꯤꯕ ꯁꯪ ꯑꯁꯤꯁꯨ ꯃꯄꯥꯕꯨꯡ ꯇꯦꯝꯕꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯧꯁꯪꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯌꯥꯝꯈ꯭ꯔꯕ ꯂꯧ ꯑꯁꯤ ꯃꯍꯥꯛꯅ ꯁꯦꯟꯅꯔꯝꯂꯤꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯁꯥꯟꯅꯗꯨꯅ
ꯍꯦꯂꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗ ꯀꯥꯔꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯦꯝꯕꯅ ꯌꯨꯝ ꯑꯃꯗ ꯀꯥꯔꯛꯇꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯇꯤꯃꯨ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯀꯧꯗꯨꯅ ꯁꯥꯟꯅꯈꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ ꯍꯥꯏꯔꯤꯕ ꯂꯧꯀꯣꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯦꯝꯕꯅ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯁꯥꯃꯛꯁꯨ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯗꯨꯅ ꯇꯝꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯧꯖꯥꯜꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯇꯨꯡꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅ ꯊꯣꯛꯂꯛꯂꯕꯗꯤ ꯅꯍꯥꯛ ꯃꯤꯍꯨꯟ ꯆꯦꯟꯈꯠꯇꯨꯅ ꯁꯤꯒꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯖꯥꯜꯅ ꯅꯤꯡꯍꯟꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯇꯁꯦꯡꯕꯗꯨꯃ ꯈꯪꯗꯣꯛꯂꯒꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯑꯣꯡ ꯑꯗꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯍꯧꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯊꯥꯖꯔꯤꯕ ꯑꯁꯤ ꯑꯩꯅ ꯇꯁꯦꯡꯅꯃꯛꯀꯤ ꯀꯣꯜꯂꯒꯗꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯨ ꯃꯊꯪ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯖꯥꯜ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯗꯨꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯧꯖꯥꯜ ꯐꯤꯕꯝ ꯁꯦꯝꯅ ꯀꯔꯤꯅꯣ ꯆꯪꯂꯛꯂꯤꯕꯁꯤ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯊꯧꯖꯥꯜ ꯀꯔꯤꯅꯣꯗ, ꯂꯧꯕꯨꯛ ꯑꯁꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯀꯗꯥꯏꯗꯒꯤ ꯃꯤꯅꯣꯅꯦ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏ ꯇꯝꯅꯩ ꯍꯥꯏꯕꯗꯨ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯧꯖꯥꯜ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯊꯧꯖꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯄ꯭ꯔꯤꯌꯣꯅ ꯍꯥꯏ ꯑꯩꯈꯣꯏꯅꯤꯅꯦ, ꯅꯥꯕ ꯅꯪ ꯑꯃ ꯏꯕꯣ, ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏ ꯖꯒꯥꯏ ꯑꯣꯏ ꯍꯥꯏꯔꯨꯔꯒ ꯅꯪꯅ ꯍꯦꯛꯇ ꯑꯁꯦꯡꯕꯣꯏ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯅ ꯀꯥꯟꯗꯦꯁꯦ ꯂꯣꯏꯁꯜꯂꯨ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯁꯤ, ꯑꯔꯦꯝꯕꯗꯅꯦ ꯅꯔꯩꯒꯗꯨ ꯈꯨꯗꯤꯡꯃꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒꯅꯦ ꯃꯨꯁꯤꯟ ꯅꯣꯡꯉꯩ ꯑꯌꯨꯛꯇꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯩ ꯇꯥ ꯂꯩꯔꯝꯃꯗꯤꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯅꯣꯏꯒꯤꯁꯤꯕꯨ ꯑꯩ ꯀꯟꯕ ꯂꯥꯛꯏꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯈꯣꯏꯗꯧ ꯁꯧꯒꯠꯍꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯂꯥꯛꯑꯣ ꯀꯥꯟꯗ ꯋꯥꯅꯤ, ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯦꯗꯅ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯏꯅꯤ꯫ ꯄ꯭ꯔꯤꯌꯣ ꯍꯣꯏꯗ ꯉꯁꯤꯗꯤ ꯀꯩꯒꯨꯝꯕ ꯈꯔ ꯊꯣꯡꯍꯧꯔꯤ, ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ, ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯍꯧꯔꯤ, ꯅꯪ ꯌꯥꯎꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯧ ꯂꯥꯛꯏꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯄ꯭ꯔꯤꯌꯣ, ꯅꯔꯦꯁ ꯅꯕꯥꯅꯤꯁꯨ ꯇꯥꯎ, ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯤꯡꯋꯣꯛ ꯂꯥꯏꯋꯣꯛꯇꯅ ꯇꯧꯔꯛꯂꯕꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯕꯤꯍꯧꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯍꯜꯂꯤꯕꯁꯤ ꯇꯣꯛꯊꯣꯛꯂꯒ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯊꯣꯜꯂꯝꯕ ꯁꯅꯥ ꯂꯧꯀꯣꯜ ꯍꯥꯏꯕꯗꯣ ꯊꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯌꯣ ꯑꯃꯗꯤ ꯅꯔꯦꯁꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯇꯥꯎ, ꯅꯔꯤꯜꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯊꯥꯒꯠꯂꯤ, ꯑꯩꯉꯣꯟꯗꯒ ꯍꯥꯏꯌꯨꯅꯤ, ꯑꯩꯗꯤ ꯀꯩꯁꯨ ꯉꯝꯃꯔꯣꯏꯗꯕ ꯄꯣꯠꯅꯤ꯫ ꯐꯔꯦ ꯏꯇꯥꯎꯅ ꯉꯝꯕ ꯑꯣꯏꯔꯣ, ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯥꯎꯗꯝꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯇꯝꯂꯔꯣ, ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣই ꯊꯦꯡꯅꯈꯤꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯣ ꯑꯃꯗꯤ ꯅꯔꯦꯁ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯔꯦꯁꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯄꯤꯔꯝꯃꯤ꯫ ꯊꯧꯖꯥꯜꯅ ꯅꯔꯦꯁꯇ ꯈꯨꯖꯨ ꯂꯩꯈꯥꯝ ꯌꯥꯎꯔꯕꯗꯤ ꯂꯥꯏꯗꯣ ꯑꯝꯇ ꯂꯥꯛꯂꯔꯣꯏ, ꯂꯥꯏ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ, ꯂꯥꯏ ꯂꯥꯛꯄꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯔꯤ꯫ ꯅꯔꯦꯁꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯔꯦꯁ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯊꯦꯠꯆꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯥꯎꯖꯦꯡ ꯍꯔꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯑꯊꯥꯞꯄꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯈꯨꯜꯁꯤꯡ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯣꯡꯂꯛꯄ ꯍꯨꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯧꯖꯥꯜ ꯃꯕꯨꯛꯅꯤꯡꯗꯨ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯨꯃꯤꯟꯅ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕꯁꯤ ꯃꯉꯣꯟꯗꯁꯨ ꯀꯤꯗꯕꯗꯤ ꯅꯠꯇꯦ, ꯀꯤꯔꯤꯕꯅꯤ, ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯅꯤ, ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯧꯇꯥꯡ ꯁꯪ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯆꯪꯉꯛꯂꯕ,
ꯆꯪꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯉꯛ ꯖꯥꯎꯔꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯈ꯭ꯋꯥꯡ ꯖꯥꯎꯗꯕꯤꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯆꯪꯂꯛꯂꯕ ꯑꯩ ꯀꯩꯗꯧꯕ ꯑꯁꯤꯒꯨꯝꯂꯕ ꯊꯣꯛꯁꯨ ꯊꯣꯛꯑꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯄꯪꯁꯥꯗ ꯁꯥꯒꯠꯂꯤꯕꯅꯤ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕ ꯑꯃꯗꯤ ꯇꯥꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯪꯁꯥꯗ ꯁꯥꯒꯠꯇꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯤꯕ ꯍꯧꯔꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯖꯥꯜꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ ꯊꯧꯖꯥꯜꯅ ꯃꯊꯣꯛꯇ ꯈꯜꯂꯤ ꯀꯔꯤꯅꯣꯗ ꯉꯁꯤꯗꯤ ꯄꯨꯡꯁꯤ ꯏꯂꯦꯡ ꯂꯦꯡꯗꯦꯗ ꯑꯁ ꯀꯔꯤꯅꯨꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯅ ꯅꯨꯄꯥ ꯊꯧꯅꯥ ꯎꯠꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯅꯨꯄꯥꯅꯤ ꯁꯤꯕ ꯆꯪꯕ ꯑꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤꯕꯁꯤ ꯑꯩꯒꯤ ꯄꯥꯕꯨꯡꯗꯅꯤ ꯄꯥꯕꯨꯡꯅ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛꯁꯤ ꯑꯩꯅ ꯇꯧꯕ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯊꯧꯖꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯀꯗꯣꯝꯗꯒꯤꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜ ꯇꯞꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯆꯦꯞꯇꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯊꯧꯖꯥꯜꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯖꯥꯜ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏꯁꯤꯡꯗ ꯂꯩꯕ ꯂꯧꯉꯥꯛꯃꯤꯁꯤꯡ ꯑꯗꯨꯅ ꯂꯧꯔꯤꯗ ꯌꯨꯡꯉꯒ ꯂꯩꯔꯤꯕꯗꯨ ꯊꯧꯖꯥꯜ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯂꯧꯕꯨꯛꯇ ꯌꯨꯡꯂꯤꯕ ꯂꯧꯉꯥꯛꯃꯤꯁꯤꯡꯁꯤ ꯍꯌꯦꯡ ꯐꯧ ꯃꯨꯜꯂꯛꯂꯕ ꯃꯇꯝꯗ ꯌꯨꯡꯅꯅꯕꯒꯤꯗꯃꯛ ꯀꯗꯥꯏꯗꯅꯣꯃ ꯊꯝꯃꯗꯤ ꯐꯗꯧꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯨꯡꯉꯒ ꯊꯝꯖꯤꯜꯂꯕꯅꯤꯅ ꯂꯧꯉꯥꯛꯃꯤꯁꯤꯡ ꯑꯁꯤꯅ ꯂꯥꯏ ꯁꯥꯔꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇ꯭ꯔꯦꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯨꯅ ꯂꯩꯕ ꯂꯧꯉꯥꯛꯃꯤ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯧꯖꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯦ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗ ꯁꯣꯔꯠ ꯁꯣꯔꯠ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯊꯧꯖꯥꯜ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗ ꯁꯣꯔꯠ ꯁꯣꯔꯠ ꯂꯥꯎꯈꯤꯕꯗꯨꯕꯣ ꯂꯧ ꯂꯤꯡꯕ ꯃꯔꯛ ꯑꯁꯤꯗ ꯉꯥꯒ ꯂꯩꯔꯕ ꯖꯥꯠꯂꯥ ꯊꯨꯗꯤ ꯊꯨꯃꯜꯂꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯔꯥꯞꯄꯗ ꯂꯩꯕ ꯂꯧꯄꯥꯛꯁꯤꯡꯗ ꯆꯨꯔꯣꯛ ꯆꯨꯔꯣꯛ ꯂꯥꯎꯅ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯤꯡꯕ ꯂꯣꯏꯈ꯭ꯔꯕ ꯂꯧꯁꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯏꯁꯤꯡ ꯐꯥꯖꯤꯜꯂꯕ ꯖꯥꯠꯂꯥ ꯑꯃꯨꯛꯇꯕꯨ ꯆꯪꯂꯒ ꯌꯦꯡꯉꯨꯈꯤꯒꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯇꯦꯛ ꯃꯨꯊꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯇꯣꯔꯆ ꯂꯥꯏꯠ ꯃꯨꯊꯠꯂꯒꯅ ꯍꯦꯟꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯇꯣꯔꯆ ꯂꯥꯏꯠ ꯊꯥꯜꯂꯕꯗꯤ ꯏꯅꯥꯛ ꯈꯛꯇꯃꯨꯛ ꯎꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯧꯖꯥꯜꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯃꯨꯊꯠꯂꯒ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯆꯨꯔꯣꯛ ꯆꯨꯔꯣꯛ ꯂꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯏꯁꯤꯡꯗꯤ ꯑꯃꯠꯇ ꯆꯦꯟꯗꯦ ꯑꯗꯨꯒ ꯂꯧꯔꯤ ꯐꯥꯠꯄꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯦꯞꯄꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯏꯁꯤꯡ ꯈꯣꯡ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯆꯨꯔꯣꯛ ꯆꯨꯔꯣꯛ ꯂꯥꯎꯅ ꯏꯁꯤꯡ ꯆꯦꯜꯂꯤꯕꯗꯨ ꯃꯍꯥꯛꯅ ꯇꯥꯔꯤ ꯎꯕꯃꯛ ꯐꯪꯗ꯭ꯔꯕꯁꯨ ꯇꯥꯕ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯈꯣꯡꯁꯤ ꯂꯩꯗꯤ ꯂꯩꯔꯁꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣ ꯂꯥꯜꯂꯒ ꯀ꯭ꯋꯥꯛ ꯑꯃ ꯈꯣꯡꯅꯗꯨꯅ ꯄꯥꯏꯈꯤꯕꯗꯨꯗ ꯊꯧꯖꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯈꯣꯡꯅꯗꯨꯅ ꯁꯨꯝ ꯄꯥꯏꯈ꯭ꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯂꯧꯉꯥꯛꯃꯤ ꯑꯃꯒꯤ ꯁꯌꯦꯡꯗ ꯇꯣꯡꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯄꯥꯏꯔꯛꯂꯒ ꯂꯧꯉꯥꯛꯃꯤ ꯑꯁꯤꯗ ꯇꯣꯡꯂꯤꯕꯁꯤꯅ ꯃꯁꯤꯕꯨ ꯄꯥꯏꯕ ꯋꯥꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜꯅ ꯁꯤꯅꯦꯍꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯃꯆꯤ ꯂꯦꯡꯗꯦ ꯊꯧꯖꯥꯜ ꯀꯥꯟꯅꯋꯥ ꯅꯠꯇꯦ ꯂꯧꯇꯥꯡ ꯁꯪꯗ ꯆꯠꯂꯒ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯊꯣꯛꯂꯨꯈꯤꯒꯦ ꯀꯔꯤꯝꯁꯨ ꯇꯧꯗꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ इखंग खंगहौदना नोंग यामना कन्ना मंगसिलखी अदुगा नोंग खोंगबसु हौरक्ले थौजालना खल्ली करिनोदा नोंग तागदौरिब्रा करिनो
ꯅꯣꯡꯒ ꯇꯥꯁꯜꯂꯛꯂꯕꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯁꯪꯇꯞꯁꯤ ꯌꯨꯒꯨꯝ ꯇꯧꯕꯅꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯦ ꯅꯣꯡ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯊꯧꯖꯥꯜ ꯈꯪꯉꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯁꯦ ꯑꯁꯨꯝ ꯄꯥꯅ ꯆꯨꯔꯝꯕꯗꯒꯤ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯦ ꯍꯩꯊꯔꯛꯄꯗ ꯅꯠꯇꯅ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯇꯧꯔꯛꯂꯦ ꯊꯧꯖꯥꯜ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯐꯩꯖꯨꯞ ꯈꯔꯗꯨ ꯂꯩꯔꯤꯕ ꯆꯔꯨ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗ ꯍꯤꯞꯊꯔꯒ ꯐꯩꯖꯨꯞ ꯑꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯕꯨꯛ ꯆꯕꯨꯛ ꯏꯁꯤꯡ ꯃꯔꯛꯇ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯀꯔꯤꯅꯣꯗ ꯀꯅꯥꯅꯣꯅꯦ ꯑꯩꯗ ꯆꯕꯨꯛ ꯆꯠꯂꯤꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜꯅ ꯌꯥꯝꯅ ꯍꯧꯅ ꯀꯟꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯨꯕꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯊꯧꯖꯥꯜ ꯀꯩꯅꯣꯅꯦ ꯂꯧꯕꯨꯛꯁꯤꯗꯕꯨ ꯁꯥ ꯁꯟꯒ ꯀꯨꯝꯊꯔꯛꯂꯕ ꯖꯥꯠꯂꯥ ꯃꯤꯒꯤ ꯂꯧꯍꯣꯟ ꯈꯒ ꯍꯧꯕ ꯍꯧꯔꯛꯄ ꯂꯧ ꯈꯒ ꯍꯧꯕ ꯍꯧꯔꯛꯄꯁꯤꯕꯨ ꯆꯥꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯛꯄꯗꯤ ꯊꯣꯛꯇꯅ ꯑꯁꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯆꯕꯨꯛ ꯂꯥꯎꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯊꯧꯖꯥꯜꯅ ꯀꯅꯥꯅꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯨꯕꯗꯒꯤꯗꯤ ꯆꯕꯨꯛ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯛꯅ ꯆꯦꯟꯈꯤ ꯊꯧꯖꯥꯜ ꯁꯥ ꯁꯟꯒꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯑꯊꯥꯞꯄꯗ ꯂꯩꯕ ꯂꯧꯉꯥꯛꯃꯤ ꯑꯃ ꯃꯍꯥꯛꯀꯤ ꯇꯣꯔꯆ ꯂꯥꯏꯠꯅ ꯀꯥꯞꯄꯨꯕꯗ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯈꯤꯕꯗꯨ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯂꯨꯕꯗꯗꯤ ꯂꯧꯉꯥꯛꯃꯤ ꯑꯗꯣ ꯃꯉꯣꯟꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯑꯔꯥꯞꯄꯗ ꯊꯦꯡꯅꯔꯝꯕ ꯀ꯭ꯋꯥꯛ ꯑꯗꯨ ꯂꯧꯉꯥꯛꯃꯤ ꯑꯗꯨꯒꯤ ꯁꯌꯦꯡꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯧꯖꯥꯜꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜꯅ ꯀꯔꯤꯅꯣꯗ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯇꯣꯡꯂꯤꯕ ꯂꯧꯉꯥꯛꯃꯤ ꯑꯁꯤꯗꯤ ꯉꯁꯥꯏ ꯂꯧꯈꯣꯡ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯄꯥꯏꯔꯛꯂꯒ ꯂꯧꯉꯥꯛꯃꯤ ꯑꯃꯗ ꯇꯣꯡꯂꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯂꯒ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯂꯧꯉꯥꯛꯃꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯂꯨꯕꯒꯤ ꯃꯑꯣꯡꯗ ꯈꯔꯛ ꯂꯥꯎꯅ ꯂꯦꯡꯉꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯪ ꯂꯥꯎꯅ ꯀꯥꯈꯤꯗꯨꯅ ꯃꯍꯥꯛ ꯁꯪꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯉꯁꯥꯏ ꯋꯥꯏꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯟꯗꯨ ꯎꯕꯅꯤꯅ ꯂꯧꯉꯥꯛꯃꯤꯗꯣ ꯏꯃꯥꯟ ꯃꯥꯟꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒ ꯌꯦꯡꯂꯕꯅꯤꯅ ꯂꯧꯉꯥꯛꯃꯤ ꯑꯗꯨꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥꯗ ꯌꯥꯜꯂꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯂꯣꯏꯅꯃꯛ ꯈꯪꯍꯧꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯀꯨꯜꯂꯒ ꯂꯩꯔꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯕꯨꯛ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯑꯗꯨꯒ ꯅꯣꯡ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯈꯜꯂꯗꯨꯅ ꯆꯔꯨꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯁꯥꯔꯤꯕ ꯁꯪꯇꯞ ꯂꯧꯇꯥꯡꯁꯪ ꯑꯗꯨ ꯃꯍꯥꯛꯅ ꯈꯔ ꯍꯣꯒꯥꯏꯔꯒ ꯃꯄꯥꯟꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯑꯔꯥꯞꯄꯗ ꯂꯩꯍꯧꯕ ꯀ꯭ꯋꯥꯛ ꯇꯣꯡꯕ ꯂꯧꯉꯥꯛꯃꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯩ ꯑꯗꯣ ꯆꯣꯡꯂꯒ ꯂꯧꯔꯤ ꯑꯗꯨꯗ ꯐꯟ ꯆꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯊꯧꯖꯥꯜꯅ ꯎꯔꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯅ ꯂꯧꯉꯥꯛꯃꯤ ꯑꯗꯨꯅ ꯆꯣꯡꯂꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯨꯕꯗꯗꯤ ꯊꯧꯖꯥꯜ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯦ ꯉꯁꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯌꯨꯝꯗ ꯐꯣꯜ ꯇꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯜ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯊꯤꯕꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯛ ꯑꯃꯨꯛ ꯆꯦꯟꯁꯟ ꯁꯨꯔꯨ ꯅꯩꯕꯗꯨꯗ ꯆꯔꯨ ꯃꯔꯛꯇ ꯆꯪꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯆꯔꯨꯁꯤꯡ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯨꯝ ꯂꯥꯎꯅ ꯆꯣꯡꯂꯤ ꯑꯁꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯊꯧꯖꯥꯜ ꯐꯩꯖꯨꯞ ꯁꯠ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯂꯩꯔꯤ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯂꯥꯇꯤꯜ ꯑꯗꯨ ꯈꯔ ꯂꯩꯈꯠꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯕꯨꯛꯅꯤꯡꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨꯁꯨ ꯁꯦꯠꯅ ꯈꯨꯔꯨꯝꯖꯔꯤꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯃꯤꯡꯕꯨ ꯀꯧꯔꯛꯂꯤ ꯊꯧꯖꯥꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯗꯤ ꯂꯣꯏꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯦꯡ ꯊꯩꯕꯒꯨꯝ ꯅꯤꯛꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯇꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯊꯧꯖꯥꯜ
ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯂꯗꯅ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯤ, ꯊꯧꯖꯥꯜ, ꯊꯧꯖꯥꯜ, ꯍꯣꯏ ꯊꯧꯖꯥꯜ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯊꯧꯖꯥꯜꯅ, ꯍꯣꯏ ꯇꯥꯅꯤꯡꯗꯦꯀꯣ, ꯁ꯭ꯋꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯀꯅꯨ, ꯑꯩ ꯑꯁꯦ ꯑꯍꯤꯡꯕ ꯅꯪꯅ ꯑꯁꯤꯕ, ꯑꯩꯒ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯊꯧꯖꯥꯜꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯀꯧꯔꯝꯕꯗꯨ ꯀꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯧꯖꯥꯜ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗꯨꯗ ꯀꯤꯔꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯗꯣ ꯍꯧꯖꯤꯛ ꯊꯛ 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 ꯅꯣꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯖ꯭ꯋꯥꯔ ꯍꯥꯕꯗꯧꯅ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯇꯦꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯣꯔꯛꯄ ꯊꯥꯡꯁꯥꯡ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝꯁꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯖꯥꯜꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯑꯩ ꯀꯧꯔꯝꯕꯗꯨꯕꯣ, ꯍꯥ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ, ꯊꯧꯖꯥꯜ ꯂꯥꯛꯑꯦꯗꯅ, ꯑꯩ ꯊꯧꯖꯥꯜꯅꯤ, ꯑꯩ ꯊꯧꯖꯥꯜ, ꯇꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯖꯥꯜ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯥꯡꯁꯥꯡꯗꯨꯃꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯨꯔꯒ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯧꯉꯥꯛꯃꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯌꯨꯡꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯊꯧꯖꯥꯜ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛ ꯃꯤꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯆꯟꯗꯨꯅꯁꯨ ꯊꯧꯖꯥꯜꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯖꯥꯜ ꯃꯌꯥꯝꯕꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ, ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ, ꯍꯥ, ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯃꯤ ꯅꯪꯕꯣ, ꯆꯠꯂꯣ ꯂꯥꯛꯑꯣ, ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ, ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯆꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯊꯧꯖꯥꯜꯅ ꯄꯨꯈꯤꯕ ꯇꯣꯔꯆ ꯂꯥꯏꯠ, ꯂꯥꯇꯦꯟ, ꯊꯥꯡꯁꯥꯡ ꯑꯃꯗꯤ ꯄꯣꯠꯌꯣꯝ ꯊꯧꯌꯣꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯁꯥꯇꯤꯜ ꯑꯃꯃꯝꯒ ꯇꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ꯫ ꯃꯇꯝꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯔꯦꯡ ꯁꯥꯟꯅ ꯀꯥꯔꯛꯄꯗ ꯂꯧꯄꯥꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯈꯤ, ꯑꯗꯨꯒ ꯂꯧꯄꯥꯛ ꯑꯗꯣꯝꯗ ꯆꯕꯨꯡ 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 ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤ, ꯑꯗꯨꯒ ꯀ꯭ꯋꯥꯛꯁꯤꯡꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕꯁꯨ ꯇꯥꯔꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥ ꯂꯥ ꯉꯥꯡꯉꯗꯤ ꯃꯌꯨꯝ ꯆꯣꯡꯅꯕ ꯒꯝ 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 ꯆꯠꯂꯤ꯫ ꯊꯧꯖꯥꯜꯗꯤ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯇꯤ ꯃꯪꯍꯣꯏ ꯍꯥꯎꯏ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯖꯥꯜ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯆꯟꯗꯨꯅ ꯊꯧꯖꯥꯜꯗ ꯌꯥꯝꯅ ꯉꯥꯡꯈꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯞꯄ ꯄꯥꯝꯈꯤꯕꯅꯣ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯅꯪꯁꯨ ꯂꯥꯏꯑꯣꯡ ꯑꯗꯨꯅ ꯋꯥꯟꯊꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ, ꯇꯥꯆꯧ, ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯗꯣꯛꯂꯦꯗꯅ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ, ꯑꯁꯦꯡꯕ ꯈꯪꯂꯦ ꯍꯧꯖꯤꯛ, ꯑꯗꯨꯗꯤ ꯋꯥꯔꯤꯗꯨ ꯂꯤꯔꯣꯗꯅ, ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯂꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯧꯖꯥꯜꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄ꯭ꯔꯤꯌꯣ ꯑꯃꯗꯤ ꯅꯔꯦꯁ, ꯑꯗꯨꯒ ꯑꯇꯩ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯌꯥ ꯑꯃꯒ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯃꯍꯥꯛꯅ ꯍꯦꯛ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯃꯤ, ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯄꯥꯏꯔꯛꯂꯒ ꯇꯣꯡꯈꯤꯕ ꯂꯧꯉꯥꯛꯃꯤ ꯑꯗꯨꯗꯤ ꯀꯣꯏꯆꯠ ꯆꯠꯄ ꯉꯝꯃꯤ, ꯃꯐꯝ ꯑꯃꯗꯤ ꯃꯐꯝ ꯑꯃꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯅ, ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩꯈꯣꯏ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯊꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯔꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯍꯜ ꯈꯔ ꯌꯥꯎꯔꯤꯕꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯆꯟꯗꯨ, ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯃꯥꯏꯕ ꯑꯃꯠꯇꯅ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯑꯩꯕꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯨ, ꯂꯧꯀꯣꯜ ꯑꯁꯤꯗ ꯅꯇꯣꯝꯇ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯩꯒꯅꯨ, ꯂꯧꯀꯣꯜ ꯑꯁꯤ ꯈꯔ ꯕꯦꯔꯥ ꯀꯥꯕ ꯂꯧꯀꯣꯜ ꯑꯣꯏꯗꯧꯔꯤ ꯍꯥꯏꯔꯝꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯃꯗꯤ ꯌꯦꯡꯉꯨꯔꯁꯨ ꯍꯣꯏ ꯍꯣꯏ ꯆꯞ ꯃꯥꯟꯅꯕꯅꯤꯗ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯊꯣꯛꯇ꯭ꯔꯕꯗꯤ, ꯍꯣꯏ, ꯑꯩꯒꯤ ꯏꯅꯥꯎꯁꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯃꯥꯏꯕ ꯀꯧꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯋꯥ ꯇꯥꯅꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯅ, ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯉꯔꯥꯡ ꯑꯩꯅ ꯑꯍꯤꯡ ꯂꯦꯞꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ, ꯑꯗꯨꯒ
ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯔ ꯂꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯂꯥꯡꯇꯛꯅꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯑꯩꯒꯤ ꯄꯥꯕꯨꯡꯗꯨ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯆꯣꯡꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯎꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯍꯧ, ꯅꯠꯇ꯭ꯔꯕꯗꯤ ꯂꯀꯣꯜ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯂꯩꯀꯥꯏꯗ ꯁꯟꯇꯣꯔꯛꯄ ꯑꯃꯗꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯇꯝꯅ ꯂꯥꯏ ꯁꯥꯗꯨꯅ ꯇꯝꯅꯔꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯨ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯍꯣꯏ, ꯑꯩꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯕꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯤꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯦ ꯇꯉꯥꯏꯃꯛ ꯐꯗꯕꯅꯤ꯫ ꯂꯧꯀꯣꯜ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯝꯕ ꯍꯩꯔꯕ ꯑꯃꯥꯏꯕ ꯀꯌꯥꯅ ꯂꯥꯏ ꯀꯌꯥ ꯁꯥꯗꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯕ ꯇꯥꯔꯕꯁꯨ ꯂꯧꯀꯣꯜ ꯑꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯍꯣꯏꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯧꯀꯣꯜꯁꯤ ꯇꯤꯃꯨ ꯂꯥꯏꯃꯨꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯔ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯑꯁꯣꯝꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯀꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯌꯦꯡꯊꯣꯛꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯁꯟꯗꯣꯔꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯁꯣꯛꯂꯛꯂꯒꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯒ ꯃꯈꯣꯏꯁꯤꯡꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯂꯥꯛꯅꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜꯅ ꯃꯌꯥꯝꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯕ ꯑꯃꯥꯏꯕ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯕ ꯃꯥꯏꯕ ꯑꯍꯩꯕꯁꯤꯡ ꯃꯊꯪ ꯊꯤꯅꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯀꯧꯗꯨꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯀꯔꯝꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯅꯔꯛꯄꯗ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯧꯔꯨꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯅ ꯃꯥꯅꯦ, ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯗꯨ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯍꯥꯏꯕꯅꯤ, ꯑꯩꯅ ꯀꯥꯎꯈꯤꯕꯗꯒꯤ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯝꯄꯥꯛꯆꯥꯎ ꯎꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯎꯅꯔꯨꯔꯤ꯫ ꯑꯁꯨꯝꯅ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯕꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯀ꯭ꯋꯥꯛ ꯂꯧꯀꯣꯜꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎꯅ, ꯑꯣ, ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯌꯥꯝꯂꯕ ꯀ꯭ꯋꯥꯛꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯈꯤꯕꯒꯤ ꯃꯤꯠꯇ ꯍꯦꯛ ꯎꯔꯤꯕ ꯃꯪꯂꯦꯝ ꯍꯥꯒꯦꯝꯅꯔꯤꯕꯗꯨ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯒꯗꯕ꯫ ꯑꯗꯨꯝꯅ ꯑꯩꯅ ꯀ꯭ꯋꯥꯛꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯃꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯥꯏꯕ ꯇꯦꯝꯕꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯐꯠꯇꯅ ꯎꯔꯕ ꯑꯃꯥꯏꯕ ꯇꯦꯝꯕ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯑꯣꯏꯔꯝꯂꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯅꯣꯛꯂꯤ꯫ ꯃꯌꯥꯝꯗꯤ ꯉꯍꯥꯟꯋꯥꯏ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯇꯦꯝꯕꯗ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯗꯅꯥꯝ ꯀꯌꯥ ꯄꯤꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎꯁꯨ ꯂꯧꯀꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏ 19ꯅ ꯁꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯩꯖꯣꯝ ꯄꯨꯡꯌꯥꯠ ꯑꯉꯧꯕ ꯂꯤꯠꯇꯨꯅ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎꯅ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯂꯧꯀꯣꯜ ꯑꯗꯨꯕꯨ ꯎꯕꯗ ꯇꯝꯄꯥꯛꯆꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯆꯤ ꯈꯨꯗꯤꯡꯗ ꯁꯂꯨꯞ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯦꯗꯅ ꯑꯁꯤꯗꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯉꯥꯛꯄꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯂꯗꯒꯦ? ꯑꯗꯨꯕꯨ ꯃꯥꯅ ꯆꯍꯤ ꯈꯔ ꯉꯥꯛꯂꯝꯕ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗ꯭ꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯃꯪꯂꯥꯏꯁꯨ ꯌꯥꯎꯔꯤ, ꯇꯝꯅꯂꯥꯏꯁꯨ ꯌꯥꯎꯔꯤ, ꯃꯤ ꯈꯔꯣꯕ, ꯂꯥꯏ ꯈꯔꯣꯏꯕ, ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ, ꯌꯦꯅꯈꯥ ꯄꯥꯎꯗꯥꯕ, ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯂꯣꯏ ꯁꯨꯔꯦꯗꯅ ꯁꯤꯗꯤ꯫ ꯈꯣꯡꯕꯥꯜ ꯂꯂꯨꯝꯕ ꯑꯃꯗꯤ ꯂꯩꯔꯛ ꯁꯥꯊꯧꯕ ꯂꯣꯏꯅꯃꯛ ꯁꯨꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯄꯨꯂꯞ ꯇꯥꯏꯅꯕ ꯃꯇꯝꯗ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯇꯦꯝꯕꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕ ꯑꯁꯤ ꯑꯥꯗ ꯂꯩꯔꯤꯕ ꯊꯦꯟ ꯃꯆꯥ ꯑꯃ ꯂꯧꯔꯤ ꯑꯄꯥꯛꯄ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯈꯨꯔꯨꯝꯂꯁꯤ꯫
ꯃꯁꯤꯗꯩꯁꯤꯗ ꯃꯇꯥ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩ ꯃꯇꯝꯗ ꯑꯀꯣꯏꯕꯗ ꯂꯥꯏ ꯈꯨꯔꯨꯝꯕꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯁꯤꯡ ꯃꯔꯤꯛꯀꯨꯝꯕ ꯈꯔ ꯆꯥꯏꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯝꯅ ꯆꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯀꯤꯕ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃꯗꯤ ꯃꯌꯨꯝꯗ ꯆꯦꯟꯈꯤꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕꯗ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯆꯦꯟꯈꯤꯕ ꯌꯥꯎꯔꯕꯗꯤ ꯆꯦꯜꯂꯤꯕ ꯃꯤ ꯑꯗꯨ ꯊꯣꯡꯖꯦꯟꯄꯥꯟ ꯀꯥꯟꯁꯤꯟꯕꯒ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯊꯋꯥꯏ ꯌꯥꯎꯗꯦ ꯊꯋꯥꯏꯗꯤ ꯁꯤꯗ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯀꯤꯒꯗꯕ ꯃꯤ ꯃꯈꯩꯗꯤ ꯅꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯜꯍꯧꯔꯣ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯌꯥꯎꯔꯒꯁꯨ ꯅꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯜꯍꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯅꯨꯄꯤ ꯈꯔꯗꯤ ꯍꯟꯅꯈ꯭ꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯃꯥꯁꯤꯡꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯄꯨꯅꯈ꯭ꯔꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯎꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯉꯥꯛꯍꯧꯗꯨꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯊꯦꯡꯗꯨꯅ ꯀꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯁꯨ ꯌꯥꯎꯔꯤ ꯆꯟꯗꯨꯁꯨ ꯌꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯃꯤꯠꯇ ꯑꯔꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯊꯧꯖꯥꯜꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯣꯡꯊꯣꯛꯄꯗ ꯂꯧꯄꯥꯛ ꯑꯗꯨꯗ ꯇꯥꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯝꯄꯥꯛꯆꯥꯎ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯣꯖꯥ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯆꯪꯕ ꯃꯤꯇꯝ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯕ ꯂꯧꯉꯥꯛꯃꯤ ꯍꯥꯏꯕꯗꯨ ꯑꯥꯗ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯤ ꯑꯗꯨꯒ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯀꯩꯅꯣꯝꯁꯨ ꯇꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯁꯝꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯊꯥꯞꯄꯗ ꯐꯨꯔꯤꯠ ꯑꯃꯨꯕ ꯂꯤꯠꯄ ꯃꯀꯣꯛ ꯑꯗꯨꯗꯅ ꯏꯆꯥꯎ ꯆꯥꯎꯕ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯌꯨꯡꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯃꯌꯥꯝꯅꯁꯨ ꯎꯔꯤ ꯃꯌꯥꯝꯅꯁꯨ ꯑꯇꯩ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝꯁꯤꯡ ꯂꯧꯉꯥꯛꯃꯤꯁꯤꯡ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯌꯦꯡꯉꯨꯕꯗ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯧꯖꯥꯜꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯂꯧꯉꯥꯛꯃꯤ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯅ ꯍꯦꯛ ꯎꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯃ ꯃꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎꯅ ꯍꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯂꯥꯏ ꯇꯩꯅꯔꯤꯉꯩꯗ ꯑꯗꯨꯝꯅ ꯀꯤꯍꯜꯂꯛꯀꯅꯨ ꯈꯪꯍꯜꯂꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯣꯛꯂꯦ ꯍꯥꯏꯔꯒ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯉꯝꯅꯅꯕ ꯃꯔꯩ ꯌꯦꯠꯅꯔꯤꯕꯅꯤ ꯅꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯛꯀꯅꯨꯀꯣ ꯍꯟꯗꯛ ꯀꯤꯍꯜꯂꯛꯂꯕꯗꯤ ꯑꯩ ꯌꯨꯝꯗ ꯄꯔꯞ ꯆꯠꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯄꯥꯛꯆꯥꯎ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯡꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯊꯣꯛꯈꯤꯗꯨꯅ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯒ ꯇꯥꯏꯅꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯎꯔꯤꯕ ꯊꯧꯖꯥꯜꯅ ꯉꯔꯥꯡ ꯎꯈꯤ ꯍꯥꯏꯔꯤꯕ ꯂꯧꯉꯥꯛꯃꯤ ꯑꯗꯣ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯄ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄ ꯑꯣꯏꯅꯗꯨ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯎꯔꯤꯕꯅꯤ ꯑꯊꯥꯞꯄꯗ ꯃꯤꯇꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯊꯧꯖꯥꯜ ꯑꯃꯗꯤ ꯑꯇꯩ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯥꯏꯅꯕ ꯇꯧꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯒ ꯁꯌꯦꯡꯗ ꯄꯣꯞ ꯐꯨꯔꯒ ꯏꯕꯨꯡꯉꯣ ꯊꯧꯖꯥꯜ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯊꯧꯖꯥꯜꯅ ꯐꯠ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯊꯧꯖꯥꯜ ꯄꯨꯡꯉꯛꯉꯛꯈ꯭ꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯝꯄꯥꯛꯆꯥꯎꯅ ꯏꯕꯨꯡꯉꯣ ꯑꯇꯩ ꯂꯥꯏꯔꯤ ꯌꯦꯡꯉꯨꯇꯨ ꯑꯩꯅ ꯀꯠꯄꯗ ꯌꯥꯎꯔꯤꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯄ ꯃꯥꯟꯕ ꯆꯩ ꯑꯁꯤꯅ ꯑꯩꯒꯤ ꯊꯥꯖꯤꯟꯗ ꯑꯁꯨꯝꯅ ꯌꯨꯡꯈꯠꯂꯒ ꯊꯝꯃꯨ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯨꯕ ꯂꯪ ꯑꯗꯨꯒ ꯑꯉꯥꯡꯕ ꯂꯪ ꯑꯅꯤꯁꯤ ꯄꯥꯏꯁꯤꯟꯅꯔꯒ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯤꯟꯗ ꯑꯍꯨꯝꯂꯛꯇꯪ ꯇꯣꯞ ꯊꯣꯝꯃꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯩ ꯁꯥꯄ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯐꯝꯂꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯂꯩꯔꯤꯕ ꯇꯝꯄꯥꯛꯆꯥꯎꯒꯤ ꯊꯥꯖꯤꯟ ꯃꯄꯥꯗ ꯌꯨꯡꯈꯠꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯨꯕ ꯂꯪ ꯆꯗꯨꯝ ꯑꯃꯗꯤ ꯑꯉꯥꯡꯕ ꯂꯪ ꯆꯗꯨꯝ ꯌꯥꯎꯔꯤꯕꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯅ ꯇꯣꯞ ꯑꯍꯨꯝꯂꯛ ꯊꯣꯝꯈꯤ ꯑꯗꯨꯃ ꯇꯧꯕꯗꯒꯤꯗꯤ ꯇꯝꯄꯥꯛꯆꯥꯎ ꯁꯣꯔꯗꯨ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯟꯊꯔꯛꯂꯤ ꯃꯃꯤꯠꯁꯨ ꯄꯥꯡꯊꯣꯔꯛꯂꯤ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯧꯖꯥꯜꯗ ꯅꯪꯁꯨ ꯑꯃꯥꯏꯕ ꯑꯣꯏꯔꯦꯅꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯄꯥꯛꯆꯥꯎꯅ
ꯊꯧꯖꯥꯜ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯂꯒꯗꯕꯅꯤ꯫ ꯇꯤꯝꯕꯨ ꯂꯩꯃꯨꯁꯤꯡ ꯑꯁꯤꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯎ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯐꯨꯔꯤꯕꯅꯤ, ꯂꯧꯄꯥꯛꯀ ꯅꯝꯁꯤꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯊꯧꯖꯥꯜꯅ ꯑꯩꯕꯨ ꯎꯈꯤꯕꯅꯤ꯫ ꯊꯧꯖꯥꯜꯁꯦ ꯑꯁꯤꯕ ꯊꯋꯥꯏꯕꯨ ꯎꯕ ꯉꯝꯕꯒꯤ ꯃꯉꯣꯟꯗ ꯃꯄꯥꯡꯒꯜ ꯂꯩꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯖꯥꯜꯅ ꯑꯩꯕꯨ ꯎꯕꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯇꯥꯕꯤꯕꯗꯒꯤ ꯑꯩꯕꯨ ꯍꯤꯡꯍꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯇꯤꯝꯕꯨ ꯂꯩꯃꯨꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯝꯗꯨꯅ ꯇꯥꯟꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯑꯃꯨꯕ ꯑꯃꯗꯤ ꯑꯉꯥꯡꯕ ꯂꯪ ꯑꯁꯤ ꯑꯁꯨꯝꯅ ꯌꯦꯠꯁꯟꯅꯔꯒ ꯅꯈꯣꯏꯒꯤ ꯂꯧꯀꯣꯜ ꯑꯁꯤ ꯊꯨꯡꯅꯅꯕ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯠꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯧꯀꯣꯜ ꯑꯁꯤꯕꯨ ꯂꯪꯅ ꯀꯣꯏꯅ ꯊꯨꯡꯅꯕ ꯌꯦꯠꯄ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯆꯥꯎꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯁꯤ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯅꯣꯏ ꯍꯌꯦꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜꯂꯛꯇ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯃꯊꯪ ꯃꯊꯪ ꯄꯪꯁꯤꯗ ꯁꯤꯔꯛꯂꯒꯅꯤ꯫ ꯃꯪꯂꯥꯏ ꯌꯥꯎꯔꯤ, ꯍꯧꯖꯤꯛ ꯃꯪꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯀꯤꯔꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯧꯅꯔꯗꯨꯅ ꯃꯥꯒꯤ ꯂꯩꯕ ꯂꯪ ꯄꯨꯝꯅꯃꯛ ꯄꯨꯊꯣꯔꯛꯇꯨꯅ ꯁꯝꯂꯒ ꯀꯣꯏꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ 10-20ꯅ ꯇꯧꯔꯝꯕꯗꯨ ꯃꯈꯣꯏ 10-3-9-10-muꯛꯇꯨꯗꯤ ꯂꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯆꯥꯎꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯂꯦ꯫ ꯑꯗꯨꯒ ꯑꯇꯩ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯧꯀꯣꯜ ꯑꯗꯨꯕꯨ ꯑꯃꯨꯕ ꯑꯃꯗꯤ ꯑꯉꯥꯡꯕ ꯂꯪꯅ ꯀꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯁꯨ ꯀꯧꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯂꯪ ꯄꯨꯊꯣꯔꯛꯇꯨꯅ ꯀꯣꯏꯁꯤꯟꯕ ꯍꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30-10:00 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯪ ꯀꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯆꯥꯎ ꯂꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯩ ꯃꯈꯩꯗꯤ ꯂꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯂꯩꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯄꯥꯛ ꯆꯥꯎꯅ ꯊꯧꯖꯥꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯃꯦꯔꯦꯜꯁꯤꯡ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯨꯡꯂꯤꯕ ꯂꯦꯡꯗꯧꯁꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯦꯠꯂꯤꯕ ꯑꯉꯥꯡꯕ ꯂꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯅꯪꯅꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯍꯧꯗꯣꯛꯀꯗꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯉꯥꯡꯕ ꯂꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯕ ꯊꯋꯥꯏ ꯃꯦꯔꯦꯜ ꯌꯥꯎꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯄꯥꯛ ꯆꯥꯎ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯥꯍꯩꯗꯕ ꯈꯣꯟꯖꯦꯜ ꯀꯞꯅ ꯂꯥꯎꯅꯕ, ꯄꯨꯡ ꯖꯥꯟ ꯑꯃꯗꯤ ꯑꯁꯤꯕ ꯊꯥꯡꯗꯣꯛꯄꯒꯤ ꯃꯤꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯀꯪꯕ ꯎꯇꯦꯛ ꯋꯥꯇꯦꯛ ꯁꯤꯡꯒꯪ ꯃꯌꯥꯝ ꯑꯃ ꯄꯣꯔꯣꯛ ꯃꯩꯅ ꯆꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯁꯤꯕ ꯊꯥꯡꯇꯣꯛꯄꯗ ꯁꯛꯄ ꯏꯁꯩ ꯀꯌꯥ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯀꯤꯅꯕꯅ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯝꯕꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯅꯤ꯫ ꯅꯣꯡ ꯐꯥꯎꯕꯗꯤ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯀꯤꯔꯕ ꯁꯥꯇ꯭ꯔ ꯀꯌꯥꯅꯤ ꯇꯥꯔꯤꯕꯁꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄ ꯂꯦꯞꯇꯦ꯫ ꯁꯣꯝꯗꯅ ꯊꯧꯖꯥꯜ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯆꯥꯎꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯕꯨ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯇꯁꯦꯡꯃꯛꯀꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯊꯋꯥꯏ ꯃꯦꯔꯦꯜ ꯎꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯗꯕ ꯑꯃꯒꯁꯨ ꯄꯣꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯆꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯝꯕꯨ ꯂꯩꯃꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯨꯜꯂꯞ ꯑꯣꯏꯅ ꯑꯉꯥꯡꯕ ꯂꯪ ꯑꯃ ꯀꯣꯏꯁꯤꯜꯂꯤꯕ, ꯑꯃꯨꯕ ꯑꯉꯥꯡꯕ ꯑꯅꯤ ꯌꯥꯟꯁꯤꯟꯅꯔꯒ ꯀꯣꯏꯁꯤꯜꯂꯤꯕ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯂꯪꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯑꯁꯨꯝ ꯁꯨꯞꯆꯜꯍꯜꯂꯛꯂꯤ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯀꯤꯔꯒ ꯊꯝꯂꯤꯕ ꯂꯪ ꯑꯗꯣ ꯁꯨꯞꯆꯜꯂꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯋꯥꯅ ꯁꯦꯝꯈ꯭ꯔꯕ ꯂꯪ ꯑꯗꯨꯕꯨꯗꯤ ꯁꯨꯞꯆꯜꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯞꯆꯜꯂꯛꯄꯅ ꯇꯤꯝꯕꯨ ꯂꯩꯃꯨꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯀꯔꯛ ꯂꯥꯛꯁꯤꯜꯂꯛꯂꯤ꯫ ꯇꯤꯝꯕꯨ ꯂꯩꯃꯨꯁꯤꯡ ꯑꯗꯣ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯪ ꯑꯗꯨꯅ ꯑꯁꯨꯝ ꯀꯔꯛ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯀꯣꯌꯦꯠ ꯌꯦꯠꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯝꯕꯨ ꯐꯠꯇꯕ, ꯂꯩꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯁꯨꯞꯆꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯇꯝꯄꯥꯛ ꯆꯥꯎ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯨꯝ ꯄꯥꯏꯁꯤꯜꯂꯒ ꯈꯨꯕꯥꯛ ꯑꯗꯣ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯥꯏꯁꯤꯟꯈꯤꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯣ ꯍꯥꯡꯗꯣꯔꯛꯄꯗꯗꯤ ꯑꯃꯨꯕ ꯑꯃꯗꯤ ꯑꯉꯥꯡꯕ ꯂꯪ ꯑꯅꯤ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ, ꯀꯣꯌꯦꯠ ꯌꯦꯠꯁꯜꯂꯒ꯫ ꯃꯗꯨ ꯎꯕꯗ ꯇꯝꯄꯥꯛ ꯆꯥꯎꯅ ꯃꯁꯤꯒꯤ ꯄꯣꯠꯂꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯇꯤꯝꯕꯨ ꯂꯩꯃꯨꯁꯤꯡ ꯌꯥꯎꯔꯤꯕꯅꯤ, ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯖꯩꯒ ꯇꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯑꯖꯥ ꯄꯨꯖꯥ ꯇꯧꯒꯗꯕꯅꯤ꯫
ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯑꯆꯥꯄꯣꯠ ꯇꯧꯅꯕ ꯁꯤꯡꯒꯪ ꯄꯩꯈꯠꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯤꯡꯒꯪ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩ ꯍꯧꯒꯠꯈ꯭ꯔꯦ꯫ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯔ ꯄꯥꯛꯄ ꯊꯦꯜ ꯑꯃꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯉꯔꯪ ꯉꯔꯪ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯝꯄꯥꯛ ꯆꯥꯎꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯇꯥꯁꯟꯈꯤꯕ ꯑꯉꯥꯡꯕ ꯑꯃꯗꯤ ꯑꯃꯨꯕ ꯂꯪ ꯆꯗꯨꯝ ꯑꯃ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇ ꯌꯥꯎꯔꯝꯕ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯩꯅꯨꯡ ꯑꯗꯨ ꯂꯪꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯁꯨ ꯆꯥꯛꯄ ꯂꯦꯞꯇꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯃꯩꯈꯨꯁꯤꯡ ꯃꯃꯤ ꯁꯥꯃꯤ ꯀꯗꯥꯏꯗꯅꯣ ꯄꯪꯄꯥꯏꯗ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯝꯄꯥꯛ ꯆꯥꯎꯅ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯂꯣꯏꯅꯃꯛ ꯍꯜꯍꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕ ꯇꯤꯃꯨ ꯂꯩꯃꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯝꯄꯥꯛ ꯆꯥꯎ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯛꯄꯗ ꯃꯁꯥꯗꯣ ꯇꯞ ꯇꯥꯔꯤ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯝꯄꯥꯛ ꯆꯥꯎ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ꯫ ꯇꯝꯄꯥꯛ ꯆꯥꯎꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯣꯏꯗꯨꯅ ꯇꯥꯟꯈ꯭ꯔꯕꯗ ꯇꯝꯄꯥꯛ ꯆꯥꯎꯅ ꯑꯃꯥꯏꯕ ꯇꯦꯝꯕꯒꯤ ꯂꯥꯟꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯪꯗ ꯂꯥꯏ ꯑꯃ ꯈꯨꯔꯨꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯠꯄ ꯉꯝꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯇꯝꯄꯥꯛ ꯆꯥꯎ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯧꯗꯨꯅ ꯃꯪꯗ ꯂꯥꯏ ꯈꯨꯔꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯃꯪꯗ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯇꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯆꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯏꯕꯨꯡꯉꯣ ꯊꯧꯖꯥꯜ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯂꯩꯔꯝꯕ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯕꯨ ꯎꯕ ꯉꯝꯕꯒꯤ ꯅꯪꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ꯫ ꯅꯪꯉꯣꯟꯗ ꯂꯩꯔꯝꯕ ꯄꯥꯡꯒꯜ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯍꯥꯞꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯅ ꯈꯛ ꯈꯟꯒꯅꯨꯀꯣ꯫ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯂꯧꯀꯣꯜ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯁꯤ ꯐꯥꯖꯤꯜꯂꯝꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯤ ꯍꯥꯟꯅ ꯃꯤ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯧꯔꯣ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯆꯥꯎ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯒꯗꯕꯅꯤꯅ ꯃꯉꯣꯟꯗ ꯌꯥꯝꯂꯕ ꯗꯈꯤꯅꯥꯁꯤꯡ ꯑꯋꯥꯃꯟ ꯄꯤꯕꯤꯈꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯀꯟꯕꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯖꯥꯜꯅ ꯇꯝꯄꯥꯛ ꯆꯥꯎꯇ ꯍꯧꯖꯤꯛ ꯂꯧꯀꯣꯜ ꯑꯗꯨꯗ ꯀꯣꯏꯁꯟꯈꯤꯕ ꯑꯉꯥꯡꯕ ꯑꯃꯗꯤ ꯑꯃꯨꯕ ꯂꯪ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯄꯥꯛ ꯆꯥꯎꯅ ꯌꯥꯔꯦ ꯂꯧꯊꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯝꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯈꯣꯏꯅ ꯅꯦꯠꯁꯟꯅꯕ ꯈꯣꯠꯄ ꯊꯥꯗꯠꯄꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯆꯥꯎ ꯃꯌꯨꯝꯗ ꯄꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯤꯅꯔꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄꯒꯤ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯊꯧꯖꯥꯜꯕꯨ ꯊꯧꯅꯥ ꯂꯩꯕ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯊꯥꯒꯠꯄ ꯀꯌా ꯑꯃ ꯇꯧꯈꯤ꯫ ꯊꯧꯖꯥꯜꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥ ꯁꯅꯥ, ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯆꯟꯗꯨ ꯃꯇꯩꯃ ꯊꯔꯣꯁꯨ ꯆꯥꯎꯊꯣꯛꯆꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯖꯥꯜꯅ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯅ ꯃꯌꯥꯝꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛ ꯂꯧꯀꯣꯜ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯆꯥꯎꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯇꯨꯅ ꯈꯨꯜ ꯑꯗꯣ ꯆꯥꯎꯈꯠꯄ ꯈꯨꯜ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ-ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫